Masak Khangdaba Singna ngasi nungthil Yaripok Police Station ki manung chanba pechi chinglaki khongnang makhongda Nupa ama makhongda Nongmei Kaplamle hairi paw asina hai thodok asi ngasi nungthil pung 3 rom tabada thokibani phaiganda Nongmei Kaplambadagi soklaba Nupa adu Yaripok CIC gi ambulance da Singna hospital da pukatuna laikanaki hairi Police ki pawna hai Nongmei Kaplambadagi soklaba Nupa adu Imphal East District ki hingang mayai lekai dagi khoinaizam Romario chahi kunmari apokpa KH Romi kawi hairi Kanana karigidamak Nongmei Kaplamlibano haiba hauzimaki khangba ngamdrabasu Romario sa Khangdaba sing aduna atopa mafamdagi puraklaga pechi khulgi crematorium laiba pechi jinglak hairaga Khangdaba mafam adugi lambi mataida hauba khongnang pambi amagi makhongda maphaigal Animakta Nongmei maru amamam kapsilamlaga hundoklambani hairi Paw adu tabaga Yaripok Police ki team ama mafam aduda changsinduna CIC Yaripokta pukhalaktuna ahanbagi ana layeng chatharaba matungda Imphal gi Singna hospital da pukatuna makhataba ana layeng chathari hairi Ningsing bayabadi ke Romario chahi asigi July thada nupi anganga mari lainaba thodok amada tampaki lalholup amana makhoigi custody da thamduna wahang pahung chatharaba matung chahi nauriba oibana akanba warning piraga laikai gi club amadi maira paibi singda khutsinakibagi thodok amadi laikibani